ꯑꯍꯥꯟꯕꯃꯛꯇꯗ Story Collection ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯕꯨ ꯏꯀꯣꯡꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯟ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ ꯉꯁꯤ ꯏꯉꯥꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯃꯦꯒꯤ ꯇꯥꯡ 17 ꯂꯩꯕꯥꯛꯄꯣꯛꯄ 2026 ꯒꯤ ꯔꯥꯁꯤ 32 ꯒꯤ ꯐꯣꯟ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯦꯁ ꯔꯥꯁꯤ ꯇꯧꯔꯨꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯌꯥꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯟ ꯊꯨꯝ ꯄꯣꯠꯆꯩ ꯐꯪꯗꯨꯅ ꯀꯥꯟꯅꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯠ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯕ ꯐꯪꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯑꯃꯗꯤ ꯃꯈꯥ ꯃꯥꯏꯀꯩꯁꯤ ꯄꯛꯅꯒꯅꯤ ꯃꯊꯪꯗ ꯕꯤꯁ ꯔꯥꯁꯤ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯄꯥꯡꯒꯟ ꯃꯌꯦꯡ ꯇꯥꯕ ꯑꯣꯏ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯊꯕꯛꯇ ꯑꯀꯥꯏꯕ ꯑꯣꯏꯍꯜꯂꯤ ꯃꯤꯒꯤ ꯊꯥꯖꯕ ꯃꯌꯦꯡ ꯇꯥꯏ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯅꯤ ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ ꯀꯥꯟꯅꯕꯇ ꯑꯣꯏꯕ ꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯐꯤꯔꯣꯟ ꯂꯩꯇꯦꯡꯒꯤ ꯄꯣꯠ ꯐꯪꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯂꯥꯏꯕꯛ ꯐꯕ ꯍꯦꯟꯒꯠꯄ ꯅꯨꯃꯤꯠꯅꯤ ꯄꯛꯅꯕ ꯃꯆꯨꯗꯤ ꯑꯁꯪꯕ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩꯁꯤ ꯄꯛꯅꯩ ꯃꯊꯪꯗ ꯀꯔꯀ ꯔꯥꯁꯤ ꯑꯅꯥ ꯂꯣꯏꯕ ꯂꯟ ꯊꯨꯝ ꯆꯠꯄ ꯆꯪꯁꯤꯜꯂꯨꯕ ꯊꯕꯛꯇ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯥꯟꯅꯕꯁꯨ ꯐꯪꯗꯅ ꯃꯇꯝ ꯃꯥꯡꯕ ꯃꯈꯩ ꯀꯣꯏꯆꯠ ꯆꯠꯄ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯑꯣꯏ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯧꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯑꯃꯗꯤ ꯃꯈꯥ ꯁꯤꯡꯍꯥ ꯔꯥꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯊꯨꯝ ꯂꯥꯛꯀꯅꯤ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯎꯅꯕ ꯐꯪꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯪꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯄꯤꯔꯤ ꯄꯛꯅꯕ ꯃꯆꯨꯅ ꯀꯣꯝꯂꯥ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ ꯀꯥꯟꯅꯕꯇ ꯑꯣꯏꯒꯅꯤ ꯑꯆꯧ ꯑꯁꯥꯡꯅ ꯆꯥꯟꯒꯅꯤ ꯃꯈꯣꯏꯗꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯇꯨꯡꯒꯤ ꯄꯣꯔꯝ ꯅꯤꯡꯊꯤꯅ ꯌꯥꯠꯄ ꯉꯝꯒꯅꯤ ꯑꯐꯕ ꯅꯨꯃꯤꯠꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯈꯣꯏꯍꯤ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ ꯏꯊꯛ ꯊꯣꯡꯕ ꯑꯉꯝ ꯑꯊꯧꯗꯒꯤ ꯑꯀꯤꯕ ꯃꯥꯌꯣꯛꯅꯒꯅꯤ ꯆꯦꯛꯁꯤꯜꯂꯨ ꯈꯣꯏꯁꯥꯎꯅꯕ ꯑꯐꯥꯄ ꯅꯪꯕꯒꯨꯝ ꯇꯧꯕ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯑꯋꯥ ꯑꯅꯥ ꯑꯃꯥꯡ ꯑꯇꯥꯅ ꯍꯦꯟꯕ ꯃꯩꯗꯒꯤ ꯑꯀꯤꯕ ꯅꯪꯕ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯃꯔꯨꯞ ꯃꯄꯥꯡꯒ ꯈꯟꯅꯕ ꯌꯥꯕ ꯂꯩ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯝ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯅꯤ ꯂꯟ ꯊꯨꯝ ꯅꯤꯡꯊꯤꯅ ꯐꯪꯒꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯆꯥꯟꯅꯒꯅꯤ ꯃꯤꯡꯆꯠ ꯍꯦꯟꯒꯠꯀꯅꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ ꯂꯟ ꯊꯨꯝ ꯆꯥꯎꯈꯠꯄ ꯂꯧꯁꯤꯡ ꯆꯥꯎꯕ ꯌꯦꯛꯅꯕ ꯉꯝꯕ ꯍꯛꯆꯥꯡ ꯐꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯡꯒꯣꯜ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯌꯨꯝꯒꯤ ꯄꯨꯟꯁꯤ ꯐꯪꯕ ꯑꯣꯏ ꯄꯛꯅꯕ ꯃꯆꯨꯅ ꯑꯃꯨꯕ ꯑꯃꯁꯨꯡ ꯀꯣꯝꯂꯥ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ ꯑꯣꯏ ꯑꯅꯥ ꯑꯌꯦꯛ ꯅꯪꯒꯜꯂꯤ ꯇꯧꯐꯝ ꯈꯪꯗꯕ ꯇꯨꯝꯐꯛ ꯇꯨꯝꯕꯥꯏ ꯆꯟꯕ ꯁꯦꯟꯁꯨ ꯆꯠꯄ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯁꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯊꯪꯗ ꯃꯤꯟꯅ ꯔꯥꯁꯤ ꯃꯤꯠ ꯅꯨꯡꯉꯥꯏꯔꯣꯏ ꯁꯨꯐꯝ ꯅꯣꯐꯝ ꯈꯪꯗꯕ ꯄꯨꯛꯅꯤꯡ ꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯨ ꯌꯥꯕ ꯅꯨꯃꯤꯠꯅꯤ ꯆꯠꯂꯨꯕ ꯊꯕꯛꯀꯤ ꯃꯍꯩ ꯐꯪꯗꯕ ꯃꯇꯝ ꯇꯃꯛ ꯃꯥꯡꯕ ꯑꯣꯏ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯁꯤ ꯄꯛꯅꯩ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯍꯋꯥꯏ ꯆꯥꯕꯒꯤ ꯀꯥꯟꯅꯕꯁꯤꯡ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯁꯤ ꯂꯩꯕꯥꯛ ꯍꯋꯥꯏ ꯑꯁꯤ ꯆꯥꯕꯗ ꯌꯥꯝꯅ ꯍꯥꯎꯕꯇ ꯅꯠꯇꯅ ꯍꯛꯆꯥꯡꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯆꯤꯟꯖꯥꯛ ꯑꯃꯅꯤ ꯂꯩꯕꯥꯛ ꯍꯋꯥꯏꯗ ꯄ꯭ꯔꯣꯇꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯤ ꯃꯁꯤ ꯍꯛꯆꯥꯡꯒꯤ ꯒꯣꯠꯀꯤꯗꯃꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯆꯜꯅꯤ ꯑꯗꯣꯝꯅ ꯁꯪꯒꯣꯝ ꯊꯛꯄ ꯄꯥꯝꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯍꯋꯥꯏ ꯆꯥꯕꯤꯌꯨ ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯍꯋꯥꯏꯅ ꯑꯥꯏꯔꯟ ꯀꯦꯜꯁꯤꯌꯝ ꯑꯃꯁꯨꯡ ꯖꯤꯡꯛꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯤ ꯚꯤꯇꯥꯃꯤꯟ ꯏ ꯑꯃꯁꯨꯡ ꯚꯤꯇꯥꯃꯤꯟ 6ꯁꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯔꯤ ꯂꯩꯕꯥꯛ ꯍꯋꯥꯏ ꯇꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕꯒꯤ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯑꯃꯁꯨꯡ ꯆꯈꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯑꯋꯥꯕ ꯀꯌꯥꯁꯨ ꯀꯣꯛꯀꯅꯤ ꯃꯤꯔꯣꯟꯕꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯆꯤꯟꯖꯥꯛ ꯑꯃꯅꯤ ꯂꯩꯕꯥꯛ ꯍꯋꯥꯏꯗ ꯑꯣꯃꯦꯒꯥ 6ꯁꯨ ꯌꯥꯎꯕ ꯃꯔꯝꯅ ꯎꯟꯁꯥꯕꯁꯨ ꯍꯦꯟꯅ ꯊꯣꯛꯍꯜꯂꯤ ꯃꯁꯤ ꯆꯥꯡ ꯅꯥꯏꯅ ꯆꯥꯕ ꯃꯇꯝꯗ ꯏ ꯋꯥꯠꯄꯒꯤ ꯑꯅꯥꯕ ꯂꯩꯍꯟꯗꯦ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟꯁꯨ ꯌꯥꯎꯕ ꯃꯔꯝꯅ ꯎꯟꯁꯥ ꯈꯣꯏꯖꯤꯜꯂꯛꯄ ꯃꯥꯏꯗ ꯃꯍꯤꯡ ꯂꯥꯛꯄ ꯀꯌꯥꯁꯨ ꯊꯤꯡꯍꯟꯕ ꯉꯝꯃꯤ ꯀꯦꯜꯁꯤꯌꯝ ꯑꯃꯁꯨꯡ ꯚꯤꯇꯥꯃꯤꯟ ꯗꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯤꯕ ꯂꯩꯕꯥꯛ ꯍꯋꯥꯏꯁꯤ ꯆꯥꯡ ꯅꯥꯏꯅ ꯆꯥꯕꯗ ꯁꯔꯨꯕꯨꯁꯨ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯤ ꯃꯇꯥꯡꯁꯤꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ Story
ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝ